Manipur Amasung Myanmar anigi lamkhei paringda houkhiba January 18 leptana shoknarakliba ireipak-ki ningtam laan asida thawaina pontha pikhraba People's Liberation of Army ke ningtam Laanmee Second Lieutenant Salam Henthoiba alias Nganba Amasung lampham asida ireibak-ki-damak Thawai Katkhraba thouna pharaba ningtam Laanmee Singi Maphamda pambaina luchingba UNLF ke Yawolgi singna Ikai-Khumnaba Utlakli loinana awaba Utlakli Lalholubasigi Department of Publicity and Education ke Director Charai Rongba Thokchomna Thadorokpa awaba phongdokpagi cherol amana hai ngasi maklan thengnariba ireipak ke laan asida ningtam Laanmee Singi khwaidagi wanglaba kathokpagi fidam amaga loinana ireibak-ki-damak thawai pamuba leitana laan thengnari ningtam Laanmee Singi ireipak maprup nungsijaba amade makhoigi thouna lingjel aduna yeknaba singbu laanpham asida maithiba piba ngamlibani laanpham asida athoba ningtam Laanmee Singna manung matam chadana leikhidabada imung manung amasung marup mapang singna nanghoriba awa chaitheng asida lalholub asina thamoi shokna saruk yari ireipak-ki-damak kathokhraba ningtam Laanmee Singi thawai yaudraba hakchangna ireipak-ki leishada ingna chikna yataba oirasanu amasung makhoigi kathokpa adutana ningtam laan ase khumang chaushinba oirasanu haina cherolasina makhatari